terrorist tarani pan Hatkhre Pakistan lengaktagi maning makha tamle haina lauthuk chakraba Balochistan province da security force na chathakiba operation da miyoi kunmathoi hatkibagi manungda terrorist tarani pan yauki haina Lanmi na phone dorakri province adugi Soraptap security force na operation chathabada terrorist singna truck amada pokhaiba yaba machak sing pik thanna haplaga purakibani hairi pokhaiba yaba machak sing adu pokhairakpadagi mafam adumakta da terrorist ni pan amadi micham om sikhi haina Lanmi gi media wing na phongdorakri security force na nanthokna chain kraba terrorist sing adu khongul libagi operation chathabada nakalani gi marakta khuthoknarakpadagi militant tara hatpa ngamki amasung Lanmi anina soki haina media wing na phongdorakri Lengak na chalaiba Radio Pakistan na phongdorakpada report amagi matung inadi province aduda nongmaijing amasung ningthokabagi marakta security force na terrorist kun Hatkhre Pakistan dagi tokhai tanaba akan balanjang changshiliba Balochistan da nongmakang da mihat mipungi thodok sing thokli haina phongdoki